Sonam Chenu amadi Rosie Oinamna Taram Nongcheri ngasisu mayamgidamagta angaranggi dumaina moral oiba adum puna taminasi ayu thangbe warise ngarangdagi dum sumaina moral oiba warise liba hozabani leptana adum sungsu soidana nutigi lijarage koina lizagadoriba warise mayamda kitada oisu kanaba piba ngambrana yengbiyu moral kharatasu oigadra khana lijarapani pujarapani ngasigi thamjagadoriba warisidi parents singda mama mapa oibasingsu munna tasanbiyu mama mapa oibasingna khangbiyu haiba wafamsimasu hana thamjage adudi mayam ngasigi warise rozi dagi hana taminasine warise mayam liba haujarage थाइना मतम अमदा नुपा अमखकना कुराकसे कुराकी महुमदगी कुराकमनने मासे कुराक ओलकांदा पाइनबगीदमक्ता मासे मागी कुराक महुमदगी थोरंगना याम कन्ना होटनाजेबा मासे थोरंगना याम कन्ना होटनायेबा अदा हौजिकी नुपासे सिसिना कुराकतुना तौरिदो माना येंबदको माइसे येंबदे हेक येंनिंगबा अमा पोकपदो अदुदा याम हाइबदी माना होटनाजबदो अदु उबदा माना येंनिंगबा अमा पोक्तना मासे फम्मा काना येंगा लैरे अदा माना येंगिसे कैगिनोदा हौजिकी कुराकसिना मसागा फंतोअगंदा पाइगिबदो माना येंगेना गाइने पुंग क्या क्या फम्मगा गाइरिबा मासे अदो सुम कुराक तो होटनारंबदगी मासे चपसन बोय कई बोय तौरगा पल्लगा लेबे टाइपता लेग्रे माना होटनारिबदो लेपख्रे कुराकसे लेपख्रे अदुदा हौजिकी नुपासिना पल्लगा लेरेने मासे कैदौरजानो खोलजानो मासे मतेंग पांगबिरगेना खल्ले हौजिकी नुपासिना कुराकसिगी अंदा मासे काती लौथोउरे काती लौथोरकांदा हौजिकी कुराकसिगी थोलकपा यानाबाना माना कातीसिना चप्पा कांदा मासे कनो तौरे कुराकसे इराई लाइना थोरे हाइबदि माना कातीदुना चपखिबदुदा इराई लाइना थोले अदुबु माना थोलकपा मतमददि कुराकसिना थोलकपा मतमददि कुराकसे खोइगी कुराक अमना चावगदबा चांगदगी हेना चावबा अदै मसागासिना पिक्तु पिअकांदा खोइगी सुपचलगा लेबा दमाइ तौरगा ओइना थोलेबा अदुदा कुराक सिना सुमाइन तौरगा थोले हाइबसे नुपासिनादि मागे वखंदा सुखन खंजे माना सुमाइन तौरिसे कैगिना हाइजे केमता खंगलमदिबा मादि सुमतगी माना येंगदोइसे मसा फंतोअगा पाइगिबदो अदुगतन येंगेना गाइनेबा अदो पाइद्रे कुराकतो पाइद्रे अदा ओइना कुराकसिगी पुंसिजी ओइना चटलगा अदम लैबै मागी पाइबगी सरुकसे कुराक हाइजी मोजी पाइ अदुम लैदनिना मीदौना अदुम चटौना तमना अदुम मागी पुंसिजी ओइना अदुम चटलगा लैबगी पुंसिदा अदुम ताग्रेबा मागी पुंसिजे अदा कइनो मयाम मोरल से माना पिनिंगे मोरल से अखोइगी समना हाबदा पेरेंट्स कई ममा पा सिंगना अंगांग से वारे इनी नुसीनी हाइदना हेना चेक्सिलिनी पिंगाइदगी को फनामनी ना हेना कइनो तौसनबसे सिजु फट्टे हाबदी कोइना चही मतंग चादना अंगांग सिदा कइनो पिसनबा हाबदी सितौसलु काइना अंगांग ngam पोट पिबा हाबदी चही की मतुंग इन्ना मसाम थोना खंगकदबा अदुम स्टेप लाकदबदो स्टेप बाय स्टेप लाकदबदो अंगांग सिदा अदु फोर्स तौसनबिगदो अदु ओइरना होय अदुना अंगांग सिदे हेना मांगकपा सोइरकपा म्याम अमा तौवे अदगी डिप्रेशन गा नाबा अंगांग म्याम सु लैये ममा पा सिंदिना वारकपा हेमंदना होय सीने चे सनम वारीजे अदो नंगी वारिसिगी मोरल से हजिकिदो ओइरे याम अदुम कानै मापा ओइबसिंगसु अंगांग वारकपा मतमदा याम फजना चेक्सिना वारकपिरोको सिमा लैरे अदु कमेंट्स अदुम लाई कैमी 18 से कम कान हापकदिनो अदो कैमी ngasi dum hapcharakani mayam ngaibiramu horen suksoi na kaimi 18 mayam gi damakta pudana langseragani
ꯀꯩꯃꯤ 18 ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯀꯩꯅꯣ? ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯍꯣꯏ. ꯍꯣꯏ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯌꯨ ꯂꯧꯁꯤꯟꯕ ꯌꯥꯗꯕ ꯐꯖꯗꯕ ꯌꯥꯎꯔꯛꯂꯒꯁꯨ ꯃꯌꯥꯝ ꯀꯩꯁꯨ ꯀꯥꯏ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯒꯅꯨ ꯑꯐꯕ ꯁꯔꯨꯛꯇꯨ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕ ꯁꯔꯨꯛꯀꯤ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄꯤꯈꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯍꯥꯟꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨم ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯄꯥꯖꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯔꯤꯁꯦ ꯍꯧꯔꯁꯦ ꯋꯥꯔꯤ ꯍꯧꯔꯁꯦ ꯍꯧꯔꯁꯦ ꯃꯣꯔꯦꯜ ꯇꯥꯔꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯁꯦ ꯂꯝꯕꯤꯗ ꯂꯥꯛꯑꯦꯕ ꯅꯣꯡꯃ ꯅꯨꯄꯥꯁꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯁꯥꯃꯨ ꯑꯆꯧꯕ ꯑꯃ ꯃꯥꯅ ꯎꯔꯝꯃꯦꯕ ꯑꯆꯧꯕ ꯁꯥꯃꯨꯁꯤꯒꯤ ꯃꯈꯣꯡꯁꯦ ꯁꯤꯗꯩꯁꯤꯗ ꯊꯧꯔꯤ ꯑꯃꯅꯗꯤ ꯄꯨꯜꯂꯦꯕ ꯃꯥꯅ ꯎꯏꯌꯦꯕ ꯊꯧꯔꯤ ꯑꯃꯅ ꯄꯨꯜꯂꯒ ꯂꯩꯔꯝꯕ ꯑꯗꯣ मासे सुम चलमबदगी समुदु उरुबदे मासे चपलाउन लेपख्रेबा मागी वाखलदा कैनोमा खनग्रेबा समुदु उबा मतमदा अदुगा मा खनजैबा मतोमदा असुक सावख्रबा समुसे सिदैसिदा पिक्ख्रबा थौरी अमखक्तना पुल्लिनेबा अदुइबा तारगदी समुसिना नानथोकपसे यामना लायेबा रोजी थौरीदो माना खितंग लेंबा मतमदा पन नानथोहलमगा मादु मिराय लाइना चेनबा ngमेबा अदुबु मा चेनदे नुपासिना खल्लेबा इराय लाइबा पोटनी अदुबु माना नानथोक्त्रिबसे मरम अमदि लेबम थोई समुसिना नानथोक्तना चटलिबसिगी मरम अमा लेरमबनिना मासे या खल्ले चटपदो लेपम्मे अदुगा माना समुदु सेनरिबा मी नुपा अमा ले अदुई मनाक्ता मासे चंगसिल्लेबा अदुगा माना हंगेबा कमाइन तौरिनो असुक सावख्रबा समुसिदा पिक्ख्रबा थौरी अमखक्तना पुल्लगा महांना नानथोअगा चट्रिबगी मरमसे करिगिनो मरम अमदि सोइदना लेबम थोइनाना हंगेबा माना हंगबसिदा ngसागी नुपासिना खुमाएबा कमाइ खुमाके हायकांदा सुमदौबनी समू असे पिक्ट्रू पिक्लिंगाय मतमदगी थौरी असिना अदुम पुलए हाइबदी मा चावरगा पोलक्ते पिक्ट्रू पिक्पदगी सावखलकपनिदना पिअगा लेरिंगाय मतम माना पिसक पिक्लिंगाय मतमदगी थौरी सिना पुलएबा अदो पिंगाय मतमददी थौरीदो नानथोकपा मा ngमगिदेबा कैसु मा मपांगल सोली अदुना माना थदतपा कैसु ngमगिदे थौरीदो अदुना मरम ओइरगा मा सुम सावखले थौरीदुना अदुम पुलए माना पिक्लिंगाय मतमदा नाथोकपा ngमगिदबदो अदुना मरम ओइरगा चावरगा सुमा नाथोकपा ngमोय हाइबगी थाजबसे मंगोंदा लैयेबा मागी स्कनग्रबा चावग्रबा मपांगलदो फुदोकपा ngमदेबा हाइबदी पिक्लिंगाय मतमदा थौरीदुना ngमखिबनी हाइबगी वाखलोदो अदुदो लैगिबा वारिसिगी मोरलसे मैम सुमाइ तौबनी अंगांग पिसक ओइरिंगाय मतमदा ममा मपा ओइबसिंगसिना नमहत्पिबा थबा अमा तौबा मतमदा इबुंगो नंगना तौरिदो फत्ते बेमा नंगना तौरिदो यादे अदुदि फत्ते अदु तौगनु अदु नंगना ngमोय पाम तौगनु कायना सुम नमहत्पिबा लेदना सुमाइना तौबसे तौबिगनुबा यारिगै हाबदी समुदु ngमोय खनबदुना मागी मपांगल अदु कल्लदो ngमदौबदो अंगा ओइरिंगायदा ngमोय ngमदेना खनगिबदो अदुदुना अदुम ngमोय जाना खनगिबनेबा अदुना यारिगैदी ममा मपा ओइबसिंगसिना अंगांगसिना करिगुंबा मा पामजबा मतम करिगुंबा मा तौगे हाबा मतमदा तौगनु फत्ते यादे तौगनु हाइना यामना फोर्स तौबिबसे सिमसु तौबिगनु तुहतलगा नमथरगा थंबिगनु माना पामजरिबदुदिने अदुम तौजसनुबा अदुदा माना फत्तबो ओइरगदि अखोइना सेमदोकपिरनिको फबो ओइरगदि अदुम तौजसनु नमहत्पिगनु हाइबनिदा तुहतपिगनु ना ngसिगी वारिसिगी मोरेलसे याम फजै सोनमगी वारी यामना फजै मागी मोरेल यामना फजै अदो अदुदी मयामगी कमेंट से दु मरक्ता पाजरकेको कलमी 18 इचे करम कांदा हापिरकनी फजरको मतंगदा लोइखिबना हाले होरेन सुसै सोइदना हापचरकनी नाइबिरमो कलमी 18 थागलोइद्रचे थागलकनी होइचे सोयनगुमसिको होइ सोइरोय पुंग क्या थागतुइनो कलमी 18 से पुंग निपान मापन साइदा थागचरके नाइबिरमो वारी नुंगाई तेसे सोनम वारीसिगी मोरेल खक्ता लौसनबियु जे सोनम चेरोजिना खोइनिसे याम नुसिए थैंक यू कैमी सेरेल नो मतम चाना हाउदे करी फापते करिगिनो पुंग से चचाना हाउबदा करी कागे
ꯍꯥꯞꯆꯔꯛꯀꯦ ꯀꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯉꯥꯏꯕꯤꯔꯝꯃꯣ ꯆꯦ ꯁꯣꯅꯝ ꯆꯦ ꯔꯣꯖꯤ ꯅꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯀꯩꯃꯤ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯤ ꯍꯥꯞꯆꯔꯛꯑꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯀꯩꯃꯤ ꯁꯤꯒꯗ꯭ꯔꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯀꯥꯟꯗ ꯈꯪꯕꯤꯔꯅꯤ ꯀꯩꯃꯤ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯞꯆꯔꯛꯀꯅꯤ ꯃꯌꯥꯝ ꯈꯤꯇꯪ ꯄꯨꯡꯗꯣ ꯃꯤꯅꯤꯠ 5-10 ꯊꯦꯡꯊꯈꯤꯕ ꯊꯣꯛꯂꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯣ ꯍꯣꯏ ꯆꯦ ꯁꯣꯅꯝ ꯀꯩꯃꯤ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯍꯥꯏ ꯁꯤꯗꯧꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯏꯕꯤꯔꯤꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯦ ꯊꯥꯡꯖꯝ ꯗꯥꯏꯅꯥꯃꯤꯛꯁꯦ ꯆꯦ ꯄꯨꯡ ꯀꯌꯥꯗ ꯍꯥꯄꯛꯇꯣꯏꯅꯣ ꯅꯤꯄꯥꯟ ꯄꯨꯡ ꯃꯥꯄꯟ ꯁ꯭ꯋꯥꯏꯗꯗꯤ ꯑꯣꯏꯔꯅꯤ 9-10 ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯗꯨꯋꯥꯏꯗꯨꯐꯥꯎ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯣꯔꯦꯜꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯁꯤꯅ ꯄꯤꯅꯤꯡꯉꯤꯕꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯐꯦꯠꯇ ꯇꯧꯕꯤꯔꯛꯑꯣ ꯉꯟꯅ ꯉꯟꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯞꯄꯤꯔꯛꯑꯣ ꯍꯣꯏ ꯌꯥꯔꯤꯉꯩ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯕ ꯇꯧꯖꯔꯤ ꯆꯦ ꯑꯅꯤꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯆꯦ ꯔꯣꯖꯤ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯀꯩꯃꯤꯁꯦ ꯑꯃꯨꯛꯇ ꯄꯨꯂꯞ ꯊꯥꯒꯠꯂꯛꯄ ꯌꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯩꯃꯤꯁꯦ ꯃꯗꯨ ꯄꯥꯛ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯕꯅꯦ ꯑꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯩꯃꯤ ꯍꯥꯞꯄꯤꯔꯛꯄꯗ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯇꯕ ꯍꯥꯞꯄꯤꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯤꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯛꯄꯅ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯦ ꯈꯨꯗꯣꯡꯆꯥꯗꯕꯁꯦꯀꯣ ꯀꯩꯅꯣ ꯔꯣꯖꯤꯀꯥꯟꯇ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯅꯤꯡꯉꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯄꯤꯒꯦ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯩ ꯀꯥꯟꯅꯕꯁꯨ ꯐꯪꯗꯣꯏꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕ ꯉꯝꯗꯕ ꯌꯥꯝ ꯋꯥꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯁꯤꯡꯁꯤꯁꯨ ꯋꯥꯠꯄꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯀꯟꯅꯗꯤ ꯁꯦꯝꯕꯅꯦ ꯑꯩꯈꯣꯏ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯄꯨꯡ 9-10ꯗꯒꯤ ꯂꯥꯛꯄꯗꯨꯅ ꯍꯣꯔꯦꯟ ꯄꯨꯡ 4-5 ꯐꯥꯎꯁꯦ ꯌꯥꯝ ꯋꯥꯅ ꯁꯦꯝꯕꯅꯦ ꯑꯗꯨ ꯁꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯞꯄꯤꯕ ꯈꯔꯁꯤꯗ ꯄꯦꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯡꯍꯟꯅꯕꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯅꯨꯡꯉꯥꯏꯕ ꯆꯦ ꯐꯤꯂꯝ ꯁꯣꯅꯝ ꯁꯤꯃꯥꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯂꯣꯏꯒꯜꯂꯦ ꯍꯣꯏ ꯌꯦꯡꯅꯤꯡꯗꯕꯗꯤ ꯌꯥꯝ ꯃꯥꯅꯦ ꯃꯥꯅꯦ ꯇꯞꯄꯦ ꯑꯗꯨꯅꯦ ꯆꯦ ꯁꯣꯅꯝ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯅꯦ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯁꯞꯄꯣꯔꯠ ꯐ꯭ꯔꯣꯝ ꯒꯥꯔꯣ ꯍꯤꯜꯁ ꯊꯦꯡꯛꯁ ꯀꯩꯃꯤ ꯍꯥꯞꯄꯤꯔꯛꯄꯁꯨ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯩ ꯀꯩꯃꯤꯗ ꯉꯥꯎꯔꯦ ꯆꯦ ꯁꯣꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯆꯦ ꯁꯣꯅꯝ ꯅꯨꯡꯁꯤꯕ ꯍꯥꯎ ꯍꯥꯏ ꯆꯤꯆꯦ ꯑꯅꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯒꯤꯅ ꯁꯣꯅꯝ ꯑꯩꯅ ꯔꯣꯖꯤ ꯔꯣꯖꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯉꯁꯤ ꯊꯥꯒꯠꯂꯛꯑꯣꯏꯗ꯭ꯔꯣ ꯉꯥꯟꯊꯣꯏꯁꯅꯥ ꯉꯁꯤ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦ ꯆꯦ ꯁꯣꯅꯝꯁꯨ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯀꯩꯃꯤꯁꯦ ꯀꯥꯁ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯉꯛꯀꯦ ꯍꯣꯠꯅꯖꯔꯛꯀꯦ ꯀꯩꯃꯤꯁꯦ ꯀꯩꯃꯤꯁꯦ ꯌꯥꯔꯗꯤ ꯌꯥꯔꯒꯗꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ 15-20 ꯃꯤꯅꯠꯁ ꯃꯨꯛꯇꯤ ꯁꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯍꯣꯏ ꯑꯩꯈꯣꯏ 15 ꯐꯥꯎꯇꯤ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯃꯥꯡꯗꯁꯨ 15 ꯁꯥꯡꯕ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯌꯥꯔꯤꯈꯩ ꯁꯥꯡꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕꯤꯈꯣ ꯍꯣꯏ ꯇꯧꯖꯒꯦ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯑꯗꯨꯝ ꯍꯣꯏ ꯇꯧꯖꯒꯦ ꯏꯁꯇꯥꯐ ꯀꯌꯥ ꯂꯩꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯁꯇꯥꯐꯁꯦ ꯀꯩꯅꯣ 9 ꯂꯩ ꯆꯦꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯆꯦ ꯁꯣꯅꯝ ꯈꯣꯟꯖꯦꯜ ꯀꯩꯗꯧꯔꯒꯦ ꯑꯩꯌꯨ ꯋꯤꯟꯇꯔ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯂꯣꯛ ꯈꯔ ꯊꯨꯡꯉꯦꯕ ꯑꯗꯨꯗꯨꯒꯤꯅꯦ ꯅꯣꯏꯅ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯉꯥꯏꯈꯩ ꯉꯥꯏꯔꯒ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯁꯨꯡꯁꯣꯏ ꯑꯗꯨꯝ ꯁꯣꯏꯔꯔꯣꯏ ꯍꯥꯞꯆꯔꯛꯑꯒꯦ 2023ꯗ 2022 ꯂꯥꯛꯄꯗꯒꯤꯗꯤ 23 ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯈꯤꯕ ꯄꯨꯡꯗꯣ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯍꯥꯞꯆꯔꯒꯦ ꯍꯥꯞꯄ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯍꯟꯗꯛꯇꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯣ ꯍꯥꯟꯅ ꯊꯥꯖꯗꯕ ꯂꯩꯔꯝꯃꯒꯁꯨ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯏꯆꯜ ꯑꯅꯤꯃꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯔꯤ ꯖꯥꯗꯨ ꯑꯣꯔ ꯃꯟꯇ꯭ꯔ ꯄꯥꯏꯕꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯄꯥꯏꯕ ꯂꯩꯖꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯆꯤꯆꯦ ꯑꯩꯁꯦ ꯀꯩꯃꯤ ꯑꯣꯜꯂꯒꯦ ꯀꯩꯃꯤꯒꯤ ꯅꯨꯄꯤ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯆꯦ ꯈꯟꯅꯁꯦ ꯀꯩꯃꯤ 18 ꯍꯣꯏ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤ ꯊꯥꯒꯠꯀꯗꯕ ꯀꯩꯃꯤꯁꯦ ꯃꯤꯅꯠ ꯀꯌꯥꯃꯨꯛ ꯁꯥꯡꯗꯣꯏꯅꯣ ꯃꯤꯅꯠꯁꯦ ꯍꯣꯔꯦꯟ ꯌꯦꯡꯉꯒ ꯈꯪꯉꯅꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯡꯉꯛꯑꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ 15 ꯃꯤꯅꯠꯁ ꯄꯤꯅꯕꯅ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯍꯣꯠꯅꯖꯔꯤ
15 minutes ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯆꯞ ꯆꯥꯔꯦ ꯍꯣꯏ 15ꯁꯤꯐꯥꯎꯗꯤ ꯁꯣꯏꯗꯅꯕ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯤꯛꯁꯇꯔ ꯁꯣꯏꯗꯅ ꯊꯥꯔꯛꯑꯣ ꯍꯣꯏ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯀꯩꯃꯤ ꯁꯤꯔꯤꯌꯦꯜ ꯅꯦꯛꯁ ꯏꯄꯤꯁꯣꯗ ꯂꯥꯛꯄ ꯉꯥꯏꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯐꯥꯎꯕ ꯀꯥꯎꯔꯦ ꯆꯥꯛ ꯏꯁꯤꯡꯗꯤ ꯑꯗꯨꯃꯛ ꯆꯥꯕꯤꯌꯨꯀꯣ ꯂꯦꯞ ꯊꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯃꯣꯔꯦꯜꯗꯣ ꯄꯣꯏꯟ ꯑꯅꯤ ꯊꯣꯛꯍꯟꯁꯤ ꯊꯧꯔꯤꯗꯨꯅ ꯑꯍꯜ ꯂꯃꯟꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯈꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯨꯟꯈꯤꯕ ꯅꯨꯡꯁꯤ ꯂꯤꯄꯨꯟꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯆꯥꯎꯔꯛꯂꯕꯁꯨ ꯑꯍꯟꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ ꯂꯪꯂꯥꯗꯣ ꯊꯗꯠꯇꯕ ꯍꯣꯏ ꯌꯥꯝꯅ ꯐꯖꯩ ꯁꯣꯃꯣ ꯑꯉꯣꯝꯆꯥꯒꯤ ꯃꯣꯔꯦꯜ ꯃꯍꯥꯛꯅ ꯄꯤꯔꯛꯏꯕ ꯁꯖꯦꯁꯟꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯄꯤꯕ ꯃꯣꯔꯦꯜꯗ ꯋꯥꯠꯍꯧꯕ ꯇꯥꯔꯒꯁꯨ ꯁꯣꯃꯣ ꯑꯉꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯤꯁꯨ ꯑꯗꯨꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣꯃꯣ ꯑꯉꯣꯝꯆꯥ ꯀꯩꯃꯤ ꯑꯥꯏꯇꯦꯟ ꯈꯔ ꯊꯨꯅ ꯇꯧꯕꯤꯔꯛꯑꯣ ꯆꯤꯆꯦ ꯍꯣꯏ ꯍꯥꯞꯆꯔꯛꯀꯦ ꯍꯣꯏ ꯉꯟꯅ ꯑꯗꯨꯝ ꯄꯨꯄꯨꯒꯤꯗꯤ ꯍꯥꯞꯆꯔꯛꯀꯦ ꯗꯦꯠ 5 ꯍꯥꯏꯔꯗꯤ 6 ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ ꯊꯥꯗꯣꯛꯄꯤꯔꯣ 2023ꯅ ꯂꯥꯛꯄꯗꯒꯤꯗꯤ ꯗꯦꯠ 5 ꯍꯥꯏꯈꯤꯕꯗꯣ 5 6 ꯊꯥꯖꯔꯛꯀꯅꯤ ꯃꯌꯥꯝꯗꯃꯛ ꯉꯥꯏꯕꯤꯔꯣ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯚꯤꯗꯤꯑꯣ ꯁꯥꯡꯍꯜꯂꯣ ꯍꯥꯏꯕꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯁꯥꯡꯍꯟꯕꯁꯤꯅ ꯍꯦꯟꯅ ꯐꯨꯜꯐꯤꯜ ꯇꯧꯕꯤꯌꯨ ꯁꯣꯝꯁꯨ ꯋꯥꯕꯨꯗꯤ ꯋꯥꯕꯤꯔꯝꯒꯅꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯤꯅꯠ ꯁꯥꯡꯍꯜꯂꯣ ꯍꯣꯏ ꯁꯥꯡꯍꯟꯖꯔꯛꯀꯦ ꯆꯤꯆꯦ ꯍꯣꯏꯒꯤ ꯂꯝꯗꯤ ꯀꯥꯏꯗꯩꯅꯣ ꯆꯦ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯦ ꯑꯩꯅ ꯃꯦꯀꯣꯂꯥ ꯀꯣꯅꯨꯡꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯉꯥꯏꯕꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯗ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯑꯗꯨꯝꯅ ꯉꯥꯏꯕꯤꯔꯤꯗꯣ ꯍꯣꯏ ꯍꯟꯗꯛꯇꯤ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯄꯨꯡ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯅ ꯉꯥꯏꯕꯤꯕꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯁꯨ ꯅꯠꯇ꯭ꯔꯥ ꯄꯥꯟꯖꯗ꯭ꯔꯦ ꯀꯩꯃꯤ 18 MP 10 ꯄꯨꯡ 10 ꯇꯔꯥꯒꯤ ꯃꯃꯥꯡ ꯊꯥꯔꯛꯄ ꯌꯥꯏ ꯏꯆꯦ ꯁꯣꯅꯝꯅ ꯏꯆꯥꯅꯨꯄꯤ ꯗꯤꯌꯥꯗ ꯍꯥꯏ ꯑꯃꯨꯛꯇ ꯇꯧꯕꯤꯔꯛꯑꯣ ꯆꯤꯆꯦ ꯁꯣꯅꯝꯅ ꯏꯆꯥꯅꯨꯄꯤ ꯅꯗꯤꯌꯥꯗ ꯍꯥꯏ ꯑꯃꯨꯛꯇ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯂꯩꯔꯦ ꯍꯥꯏ ꯅꯗꯤꯌꯥ ꯆꯦ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯑꯅꯤꯁꯤ ꯂꯣꯏꯅ ꯐꯖꯩ ꯀꯩꯀꯩ ꯂꯝꯗꯩꯅꯣ ꯅꯣꯏ ꯑꯅꯤꯕꯣ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯦ ꯑꯗꯨꯒ ꯃꯥꯅ ꯃꯦꯀꯣꯂꯥꯗꯒꯤꯅꯦ ꯆꯤꯆꯦ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯟ ꯑꯅꯤꯁꯤꯕꯨ ꯆꯦ ꯍꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕ꯭ꯔꯣ ꯔꯣꯖꯦꯁ ꯂꯩꯔꯗꯤ ꯗꯥꯏꯂꯣꯛ ꯇꯧꯍꯟꯕꯤꯔꯛꯑꯣ ꯗꯥꯔꯣꯖꯦꯁ ꯍꯥꯏꯐꯦꯠꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧ ꯑꯃ ꯑꯣꯏꯕꯅꯤನ ꯃꯌꯥꯝꯅ ꯗꯥꯔꯣꯖꯦꯁ ꯗꯥꯏꯂꯣꯛ ꯇꯧꯍꯜꯂꯣ ꯍꯥꯏꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯇꯧꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯍꯥꯏꯐꯦꯠꯇ ꯄꯤꯕꯤꯌꯨ ꯍꯧꯖꯤꯛ ꯑꯦꯅꯤꯃꯦꯁꯟ ꯀꯟꯅ ꯄꯥꯏꯔꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯍꯣꯔꯦꯟꯒꯤ ꯑꯦꯅꯤꯃꯦꯁꯟꯁꯤ ꯂꯣꯏꯔꯒ ꯑꯦꯗꯤꯇꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯌꯔꯒꯤ ꯁꯝꯕ ꯈꯣꯠꯄ ꯑꯗꯩ VFX ꯃꯌꯥꯝ ꯂꯣꯏ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯑꯦꯅꯤꯃꯦꯁꯟꯁꯦ ꯂꯣꯏꯁꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯕꯤꯅꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯥꯏꯞꯇꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯗꯕꯤꯡꯒꯤ ꯂꯥꯏꯞꯁꯨ ꯊꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯀꯩꯃꯤꯒꯤ ꯍꯌꯦꯡ ꯑꯗꯨꯝ ꯇꯧꯖꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯂꯥꯏꯞꯁꯦ ꯃꯌꯥꯝ ꯑꯗꯨꯗꯩꯗ ꯇꯧꯍꯟꯅꯤꯡꯕ ꯗꯥꯏꯂꯣꯛꯁꯤꯡ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯂꯥꯏꯞꯇꯤ ꯀꯝꯄꯜꯁꯔꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯥꯔꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯑꯩ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯔꯝꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯕꯦꯛ ꯇꯨ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦ ꯉꯥꯏꯃꯤꯟꯅꯁꯤ ꯗꯥꯔꯣꯖꯦꯁꯇꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯋꯥꯔꯤ ꯃꯣꯔꯦꯜ ꯂꯦꯁꯟ ꯄꯨꯔꯛꯄ ꯋꯥꯔꯤ
ꯑꯩꯈꯣꯏꯒꯤ ꯁꯣꯅꯝꯒ ꯔꯣꯖꯤꯒꯅ ꯄꯨꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯌꯥꯕ ꯑꯉꯥꯡꯗꯁꯨ ꯑꯍꯟꯗꯁꯨ ꯀꯥꯟꯅꯕ ꯌꯥꯕ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯍꯥꯟꯅ ꯇꯥꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯖꯔꯛꯂꯤ ꯃꯌꯥꯝꯅ ꯀꯥꯟꯅꯕ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯇꯧꯔꯤꯕ ꯏꯄꯤꯁꯣꯠ ꯑꯁꯤꯗ ꯌꯥꯎꯔꯛꯀꯗꯕ ꯀꯩꯃꯤꯒꯤ ꯗꯕꯤꯡ ꯃꯇꯦꯛ ꯑꯃꯅꯤ ꯍꯦ ꯀꯩꯃꯤ ꯑꯊꯣꯏꯕ ꯅꯪꯒꯤ ꯅꯒꯨꯟ ꯑꯉꯛꯄꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯂꯤꯕ ꯊꯥꯖꯕꯁꯦ ꯑꯩꯅ ꯈꯛ ꯃꯥꯡꯍꯜꯂꯣꯏꯀꯣ ꯃꯌꯥꯝꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯌꯥꯝ ꯐꯖꯔꯦ ꯂꯥꯏꯞꯇ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯑꯣꯜ ꯑꯗꯨꯗꯤ ꯃꯌꯥꯝ ꯗꯥ ꯔꯣꯖꯦꯁꯁꯨ ꯍꯣꯔꯦꯟ ꯃꯌꯥꯝꯒꯤ ꯀꯩꯃꯤ ꯊꯥꯒꯠꯂꯛꯅꯕ ꯁꯦꯝ ꯁꯥꯖꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯥꯏꯂꯣꯛꯁꯨ ꯇꯧꯔꯕꯅꯤꯅ ꯁꯣꯏꯗꯅ ꯄꯦꯟꯕꯤꯔꯝꯃꯅꯤꯅ ꯈꯟꯖꯔꯦ ꯁꯤꯁꯇꯔ ꯑꯅꯤꯒꯤꯁꯨ ꯗꯥꯏꯂꯣꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯍꯌꯦꯡꯗꯤ ꯗꯥꯏꯂꯣꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯁꯦꯝ ꯇꯥꯔꯦ ꯃꯌꯥꯝꯁꯦ ꯗꯥꯏꯂꯣꯛ ꯌꯥꯝ ꯍꯥꯏ ꯗꯥꯏꯂꯣꯛ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯉꯥꯏꯕꯤꯔꯝꯃꯣ ꯗꯥꯏꯂꯣꯛ ꯇꯧꯖꯔꯛꯀꯦ ꯍꯌꯦꯡꯗꯤ ꯍꯌꯦꯡꯁꯦ ꯄꯨꯡ 11:00ꯗ ꯊꯥꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯗꯥꯏꯂꯣꯛꯁꯤꯡꯗꯣ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯌꯦꯡꯗꯤ ꯀꯅꯥꯅꯣ ꯁꯣꯅꯝ ꯅꯪꯁꯦ ꯀꯩꯅꯧꯗꯒꯤꯅꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯀꯩꯅꯧꯗꯒꯤꯅꯤ ꯅꯪꯗꯤ ꯑꯝꯇ ꯎꯗ꯭ꯔꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯀꯩꯅꯧ ꯊꯣꯡꯊꯛ ꯑꯣꯏꯌꯦ ꯁꯤꯁꯇꯔꯅꯤ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯌꯨꯀꯣ ꯀꯩꯃꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯌꯥ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯦ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯄꯨꯗꯨꯅ ꯊꯥꯒꯠꯄ ꯂꯥꯛꯆꯒꯦ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯍꯥꯞꯄ ꯐꯖꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯐꯪꯉꯤꯈꯩ ꯉꯝꯗꯣꯏꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯃꯣꯏꯗꯣꯏꯅꯤ ꯌꯥꯔꯤꯈꯩ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯗꯥꯏꯔꯦꯛ ꯗꯥꯏꯂꯣꯛ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯄꯨꯡ ꯀꯌꯥꯗ ꯊꯥꯗꯣꯏꯅꯣ ꯍꯌꯦꯡꯁꯦ ꯄꯨꯡ 11:00ꯗ ꯊꯥꯖꯔꯛꯀꯦ ꯂꯥꯏꯚ ꯍꯌꯦꯡ ꯄꯨꯡ ꯍꯌꯦꯡ 11:00ꯗ ꯄꯨꯡ ꯊꯥꯖꯔꯛꯀꯦ 11:00ꯗ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯀꯩꯃꯤꯁꯦ ꯂꯥꯟꯃꯤꯒꯤ ꯐꯤꯔꯣꯜ ꯐꯤꯔꯣꯜ ꯁꯦꯠꯍꯟꯁꯦ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯍꯟꯕꯤꯔꯛꯑꯣ ꯄꯥꯟꯊꯣꯏꯕꯒꯤ ꯃꯃꯥ ꯁꯥꯕꯗꯣ ꯉꯁꯤꯁꯤꯗꯗꯤ ꯂꯩꯖꯗ꯭ꯔꯦ ꯀꯩꯃꯤꯁꯦ ꯏꯄꯤꯁꯣꯠ ꯁꯥꯡꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯆꯦ ꯂꯩꯔꯤꯕ꯭ꯔꯥ ꯏꯆꯦ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯡꯅ ꯂꯩꯔꯤ ꯌꯥꯝꯅꯗꯤ ꯍꯣꯏ ꯑꯗꯨꯝ ꯈꯔꯗꯤ ꯂꯩꯔꯤ ꯆꯦꯅꯤꯁꯨ ꯗꯥꯏꯂꯣꯛ ꯃꯆꯥ ꯃꯆꯥ ꯇꯧꯔꯁꯤ ꯗꯥꯏꯂꯣꯛ ꯇꯧꯕꯁꯤ ꯌꯥꯝ ꯐꯖꯩ ꯄꯥꯝꯖꯩꯌꯦ ꯆꯦ ꯍꯣꯏ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯀꯩꯃꯤ ꯂꯣꯏꯈꯤꯅꯨ ꯃꯈꯥ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯌꯥꯝꯅ ꯄꯥꯝꯃꯤꯈꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯁꯥꯡꯊꯔꯛꯑꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯃꯤꯉꯩ ꯑꯗꯨꯝ ꯁꯥꯡꯉꯅꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯔꯣ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯍꯌꯦꯡꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯗꯥꯏꯂꯣꯛꯁꯨ ꯂꯣꯏꯅ ꯇꯧꯖꯒꯦ ꯇꯧꯖꯔꯒꯦ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯋꯥꯔꯤ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕꯁꯨ ꯍꯌꯦꯡ ꯄꯨꯖꯔꯛꯀꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ